Akashvani Imphal Nayani Devi na pau pajari ahanbada maru oiba pau Bharat amasung Bangladesh ki marakta potchai puthok pusin taunaba chatogram amasung monglai thangpam sing sijanaba haunabagi changeng oina jahas atpa hokre masina awang pok raja singda potchai puthok pusin tawbagi mamal amasung matam hantha lagani Pradhanmantri Narendra Modi ngasi Gujarat ki Kebariyada tararak suba Heads of Missions ki mifamda saruk yagani Pradhanmantri na UN Secretary General ga wari sanagani amasung Kendra ki Shiksha Mantri Dharmendra Pradhana miyamna khananabagidamak National Credit Framework NCF ki draft puthokre Bharat amasung Bangladesh ki marakta pochai puthopu sin taunaba chatogram amsung monglai thangpam sing sijanaba hunabagi yanakhiba matung ina ngarang changeng oina jahas atpa hokre pochai puba jahas MV Trans Samudra Bharat ki container ama puduna Bangladesh ki chatogram hi thangphamdagi chatpa hokre yanache asili singani tarani panda sahi tauna khebani amasung standard operating procedure na lisingani tarama panda Bangladesh ki Pradhan Mantri Sheikh Hasina na Bharata laklamba duda sahi tauna khebani changeng oina hojik jahas atpa horiba si dauki tama bil chatogram lambi dani amasung masina yanache sigi makhada changeng oina jahas atpagi aroibani Akashvani paumina hai yanache sigi makhada pochai sing puthokpa sin tawba asina Bharat ke awang nongpok raja singda pochai purakpagi mamal amasung matam hantha lagani Gujarat khongsat ki ngasini ni janba numita Pradhan Mantri Narendra Modi Kebariyada pangthokada batararak suba Heads of Missions ki mifamda saruk yagani Pradhan Mantri na Kebariyada UN Secretary General Antonio Guterres yawba thoram amada mission life hogdokani madugi tungda Pradhan Mantri na khathangba Gujarata Tapi jila gi biarada lupa koti lising amachamapan humfudra rom hena changba project khara sangagani khara na jata ungani Akashvani ki paumina hai tararak suba Heads of Missions ki mifam asi mapal thauram mantralayna sinbani numit huni gi mifam asida maleng mefam punamaktagi ambassador amasung high commissioner sing yauna Bharat ki mission singi makok chambarom hena saruk yagani mifam aduna hojik oiriba geopolitical amasung geo-economic environment amadi connectivity ga mari leinaba tongan ba wafam kaya marum khanagani Pradhan Mantri na UN Secretary General Antonio Guterres ka Kebariyada wari sanagani Pradhan Mantri Narendra Modi hayeng Kedarnath amasung Badrinath chatkadauri mahakna Sri Kedarnath Mandir da lai khurumgani amasung puja tawgani Pradhan Mantri na Kedarnath Ropeway project sanaba jata hungani madugi tungda Sri Modi Adi Guru Shankaracharya Samadhi Sthal da chatkani Pradhan Mantri na Mandakini Asthapat amasung Saraswati Asthapat ta paikhatliba saukhat thaurangi thabaksing yengchingani madugi tungda Pradhan Mantri na Badrinath chattuna maphamdugi mandir da lai khurumgani amasung puja katkani mahakna mapham adugi Turel mapanda sagatliba saukhat thaurangi thabaksing yengchingani amasung chamoli gi mana khungangda lambi semnaba amasung ropeway sanaba jata hungani Pradhan Mantri na maphamduda sengballiba arrival plaza amasung patsing semjiliba du yengchingani Kendra ki Housing amasung Urban Affairs Mantralayna sinduna pangthokpa competition da Pradhan Mantri Awas Yojana Housing for All Urban gi makhada awang nopok lamdam amadi chingi raja singi oina Jiribam Municipal Council na ahumsuba Best Performing Municipal Council oire Gujarat ki Rajkota leba Shastri Maidanda numit umni chupna chathariba Indian Urban Housing Conclave kam Expo gi thoram amada ngarang kendra gi Housing amasung Urban Affairs Mantri Hardip Singh Puri na mana adu Jiribam Municipal Council gi Executive Officer Moirang Them Surjit Singh da khujinna ki Manipur Rajana Best Visibility and Coverage oina sakhangbagi akhanaba mana phangki mana adu su Sri Hardip Singh Puri na Mahut ki Director Robert Singh Khetri memda khujinna ki
Jang Hemlung Panmei Emelena Hairi Hojikti Tamenglong Jila Yamna Sotari Haiba Ming Adu Loktokuna Kwaidigi Yang Saukalak Libajilani Haibi Yare Mahang Nangarang Tamenglong Kulgi Don Bosco High School Manakda Oil Pump Ama Hangdok Laduna Hai Jila Sita Saukatarangi Project Kayamarum Paikalakli Mahang Na Hai Tamenglong Kongsang Lambi Imphal Kangchup Tamenglong ADB Road Amasung Tamenglong Ring Road Chembagi Tabakjang Chili Tamenglong Bubahat Ki Kwaidigi Saukatba Jila Ama Ohenaba Punna Tabak Tongmen Si Haina Mahang Namiam da Taksinki Tabiriba Pawa Se Kasbani Faldagini Kendra ki Siksa Mantri Dharmendra Pradhana Miyamna Khanana Bagidamak National Credit Framework NCF ki Draputu Hokre Academy ama Vocational Education Anigi Marakta Hongdok Hongjin Yaba Pibam ama Puruktana Ani si Punchinaba Yanaba Sarkarna Taurang Silokatpani Framework Asina Mairo Singde Hena Kumang Chausin Hanabagi Kudong Jaba Kaya Marum Handuna Amasung School Amadi Higher Education ga Vocational Education Amasung Experimental Learning ga Tot Atina Handuna Chauna Awanba Purokba Ngamalagani New Delhi dangarang pangthopa tahuram tu da wangang bada Sri Pradhana Hai National Credit Framework asi National Education Policy lising ani kungi makada semba Next Generation Multi-Dimensional Instrument amani Mahangna Hai National Credit Framework asi Skilling, Reskilling, Upskilling Accreditation amasung evaluation gi punchinaba framework amani Masida educational amasung skilling institution sing amasung workforce sing da leiriba ikogi miyam kunchili Sri Pradhana Institute School ITI AICTE da affiliate of engineering college sing Kendra Health Hadaba Higher Education Institution sing Raijagi University sing amasung regulatory authorities sing da framework asi makoi website da tagatuna miyamgi khanana na bagi thauram sinnaba appeal tawki Thauram aduda Siksha Raja Mantri Annapurna Devi amasung Skill Development amadi Entrepreneurship ki Raja Mantri Rajiv Chandra Shekhar Yauki Kendra ki Panchayati Raj Mantralay na Sinduna People's Plan Campaign lisingani kuni thoigi matang da numin inigi oiba National Training Workshop ama ngarang dangi New Delhi da hokre workshop asita tongan ba Mantralay Kendra masung Raja Sarkar gi officer sing Mikhal da karak laba mioi sing masung Panchayati Raj Institution singi official sing saruk yari nauna semdok laba People's Plan Campaign lisingani kuni thoigi chan akanglon amasung nauna semdok laba Gram Panchayat Development Plan GPDP portal su ngarang haudokhi Panchayati Raj Mantralay gi Secretary Sunil Kumar na Gram Panchayat ki aningba apamba sing panganaba GPDP hena phaba mawongda sem sabada khungangi local body sing amasung mahu sadagi chanarakba local body sing semdokpagi maru oiba pankhi Aroibada maruiba pau amuk hana Bharat amasung Bangladesh ki marakta pochai puthopu sin taunaba chatogram amsung monglai thangpam sing sijanaba honabagi sangeng oina ngarang jahaz chatpa hokre masina awang nokpo raja singda pochai puthopu sin tawbagi mamal amasung matam hantha lagani Pradhan Mantri Narendra Modi ngasi Gujarat ki Kebaria da tararak suba heads of missions ki mifamda saruk yagani Pradhan Mantri na UN Secretary General ga wari sanagani amasung Kendra ki Siksha Mantri Dharmendra Pradhana miyamna khanana bagidamak National Credit Framework NCF ki draft puthokre paulujare